ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯕꯁꯨ ꯀꯅꯥꯝꯇ ꯂꯥꯛꯂꯔꯣꯏ ꯑꯣ ꯊꯔꯣ ꯑꯣ ꯊꯔꯣ ꯑꯣ ꯊꯝꯕꯧ ꯑꯣ ꯊꯔꯣ ꯑꯣ ꯊꯝꯕꯧ ꯑꯩ ꯊꯝꯕꯧ ꯅꯪ ꯈꯨꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯨꯝꯂꯕꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯏꯆꯦ ꯇꯨꯝꯂꯝꯕꯁꯨ ꯌꯥꯏꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯆꯥꯛꯍꯟ ꯆꯥꯔꯒ ꯇꯨꯝꯂꯝꯗꯧ ꯃꯥꯜꯂꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎ ꯗꯨꯀꯥꯟ ꯍꯥꯡꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯆꯥꯛꯍꯟ ꯆꯥꯔꯒ ꯇꯨꯝꯃꯤꯁꯦ ꯐꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯝꯕꯤꯗ ꯆꯠꯀꯦ ꯌꯦꯡꯂꯨꯔꯁꯤ ꯇꯥꯈꯣꯏꯗꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯗꯤ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯁꯤ ꯍꯥꯏꯕꯅꯤꯀꯣ ꯅꯪꯅ ꯌꯥꯖꯗꯕꯅꯤꯀꯣ ꯌꯥꯏꯌꯦ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯍꯥ ꯆꯒꯦꯝ ꯄꯣꯝꯕꯅꯤ ꯍꯥꯏꯕ ꯍꯋꯥꯏꯖꯥꯔꯒ ꯊꯥꯛꯄ꯭ꯔꯣ ꯇꯥꯈꯣꯏꯗꯣ ꯊꯥꯛꯏꯅꯤꯅꯦ ꯑꯗꯣ ꯊꯨꯝꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏꯔꯦꯍꯦ ꯇꯥꯈꯣꯏꯗꯨꯝ ꯆꯒꯦꯝ ꯄꯣꯝꯕꯗ ꯊꯨꯝ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯅꯪꯒꯤ ꯌꯦꯟꯁꯥꯡꯗꯨꯗꯤ ꯆꯒꯦꯝ ꯆꯝꯐꯨꯠ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯏꯇꯩꯃ ꯊꯔꯣꯒꯤ ꯗꯨꯀꯥꯟꯗꯒꯤ ꯊꯨꯝ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯇꯜꯂꯦꯍꯦ ꯇꯣꯟꯅꯥꯎ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯀꯗꯣꯏꯅꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯀꯔꯤꯅꯣꯍꯦ ꯇꯥꯈꯣꯏꯗꯨꯝ ꯆꯒꯦꯝ ꯄꯣꯝꯕꯗꯨ ꯊꯨꯝ ꯊꯥꯛꯇꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯩꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯄꯜꯂꯛꯄꯗꯨꯗ ꯇꯤꯟꯒꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯕꯅꯤ ꯂꯥꯛꯑꯣ 이때이면 타로기 두칸ꯗꯒꯤ ꯊꯨꯝ ꯂꯧꯔꯨꯁꯤ 두칸 하이래 이낙 낭나 레이래 깨노 ꯆꯠꯀꯦ ꯍꯥꯏꯔꯒ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯑꯁ ꯇꯥꯈꯣꯏꯗꯣ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ 이때이면 타로기 두칸ꯁꯦ 이낙 낭나 레이ꯕꯅꯤ ꯍꯥꯏꯔꯒ ꯇꯜꯂꯦꯍꯦ ꯇꯣꯟꯅꯥꯎ ꯅꯪꯁꯤꯗꯤ ꯄꯨꯄꯨ ꯇꯣꯝꯕꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯌꯨ ꯍꯥꯏꯗꯥꯏ ꯑꯩꯈꯣꯏ ꯄꯥꯕꯅ ꯊꯝꯃꯝꯕ ꯆꯩꯁꯨ ꯑꯃ ꯂꯩ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯁꯤ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯁꯦ ꯁꯤꯒꯤ ꯆꯩꯁꯨꯁꯦ ꯅꯪ ꯄꯥꯏꯌꯨ ꯑꯩꯗꯤ ꯚꯨꯠꯀ ꯐꯨꯕ ꯉꯝꯖꯔꯣꯏꯀꯣ 시기 ꯆꯩꯁꯨꯁꯤ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯃꯑꯣꯡ ꯇꯥꯔꯤꯅꯦ ꯇꯥ ꯈꯣꯏꯗꯨꯝ ꯍꯧꯖꯤꯛꯇꯤ ꯇꯣꯅꯥꯎꯒꯤ ꯈꯨꯠꯇ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯀꯤꯔꯨꯔꯅꯨ ꯂꯥꯎ ꯊꯨꯝ ꯂꯧꯕ ꯆꯠꯁꯤ ꯇꯣꯟꯅꯥꯎ 이때이면 타로기 두칸도 여기봐요 ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦꯍꯦ 여우도래 따쿠둠 라오 또나오 여우링아이다 거리기 기두노 따쿠도 ꯚꯨꯠꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯣꯟꯅꯥꯎ हेरा इनरागना सैसुसिना ममाइदा भाग भाग भागना समाइने हेक्ता सचिल्लगा लोरे केनो काइम खलुर ताखुदुम अय यौर केद्रोगे सिगे तोरो मखादगे भागा काखलगा ममांगदगा उंगंगा भाग भाग थाजनबी अज मखादा गे खा खा का तौसनबी तौरो केनो ए ꯇꯣꯟꯅꯥꯎ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯀꯩꯅꯣ खंदेने ताखुदुम ममैरा मकोला मबुकला ज्ञान तादे कैनोमदी यैख्रे अस लाओसे कानदे चसि लाओ
이 이때 이마 타로기 두칸시 통로를 미네 다고도 자치 자기는 bomba 얌 잘하니? 호이니 해 이때 이마 타로도 ngasi sakau basakibaniне asida laglisibu lamlay manatro manine madi numidang sida pi ngaubuga sielaga kadai saluriba أين هذا؟ مشيني بشيء ميوي مي هذا ما دي ما كون شيء لا بعد تادي هاي as takhudom nang ya hongne bido mo horok labra phiro nanna asuk phajana sielaga laglisibu ai tiếng làm sao rồi nắng vậy không ai chạy vậy lamlay ma kadai sa khasano tonao karigino nangna ngasai makai kiramdraga hojikte khangki kire isina hera nupa machanabu kira ka sum kiraktreda hojikte lamlay ma la amido itei ma tharo ge dukan hangbar yengba lakpoiramni itei ma tharo su mapam chatkibadagi atum halaklamaro ta thambo haire imungi kang khada lolaga leramani kanade muigi yen nganu ga loibra amukte yeng khigeda khangni ngasidi leram loi puraga lore thum bhangdredana thumni mut ama puni bang seina khangni ba Hai, numidangda yum-yumdagi mapan thokadu hairaga noina swaisida koichat chalaga leiri kaigino ha? Chalone, nayumda changlaga leiru chone. Kayada usitri none se. Hai, aikoina hairise noidani ne. Ho ise asidi mi nate ne but ne but Is, ha, budni haiba. Wema! Tharo laklaga imungse pukchai chaire haiduna saibada loirani mi tawrise o ine put imungse saibana pulai loireba ai waite na ising khara lawruki Ha, ising haiba. Ising borkano. karigino ine na ising panba yadrise karigino ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯔꯒ ꯍꯥꯠꯈꯤꯕꯅꯤ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯀꯤꯖꯩ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯀꯤꯖꯩ itei ma tharo higi yen nganu ga amata loidaba maline tawrise adudi kari uinu husige ta thambawudi yumdagi mapan chungtok tholaroi khange kanade aswaida mutung chatlaga yengkhige hujiki to kari makhono ish mapana kainoma leiba male ꯌꯥ ꯃꯄꯥꯟꯗ ꯀꯅꯥꯅꯣꯃ ꯂꯩ ꯍꯥꯏꯔꯗꯤ ꯅꯪ ꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ aidi mapana thokpa sawang ngamjararoi aidi yamna kije ꯌꯥ ꯅꯪꯅ ꯀꯤꯔꯤꯗꯨ ꯑꯩ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯂꯩꯔꯤꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ adu eresu aidi thokpa sawang hingamaroi thoki haragana ine oina thokro ꯌꯥ ꯃꯤꯀꯤꯊꯤ ꯄꯥꯡꯗꯕ ꯅꯨꯄꯥ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯤꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯁꯦ
이뭉ꯗ기 그나노마 마판통에 있시 다 탐보 소이되는 오이람니에봐 강니 망가시리 부크리디 액다 가우타라게 강니에봐 레유 강니와나 하이자 다 탐보 ꯑꯊꯦꯡꯕꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯂꯨꯔꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯣꯏꯌꯣ 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 ꯍꯣꯜꯂꯣ ꯍꯣꯜꯂꯣ ꯅꯈꯨꯠꯀꯗꯣ ꯍꯣꯜꯂꯨꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯅꯥꯅꯣꯝꯃ ꯏꯁꯤꯡꯗ ꯇꯥꯁꯟꯕ ꯃꯥꯜꯂꯤꯅꯦ ꯇꯣꯅꯥꯎꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤꯅꯦ ꯇꯣꯅꯥꯎ ꯂꯥꯛꯄ ꯃꯥꯜꯂꯦ ꯁꯤ ꯌꯧꯔꯗꯤ ꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯀꯩꯅꯣꯅꯦ ꯇꯥ ꯊꯝꯕꯧ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥ ꯊꯝꯕꯧꯅꯦꯅ ꯈꯣꯡꯄꯥꯛꯅ ꯄꯨꯈ꯭ꯔꯤꯗ ꯀꯥꯎꯊꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯈꯣꯡꯄꯥꯛꯅ ꯄꯨꯈ꯭ꯔꯤꯗ ꯀꯥꯎꯊꯩ ꯍꯥꯏꯕ ꯍꯩ ꯅꯪꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯤꯗꯨ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅꯤꯅꯦ ꯍꯥ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅꯦ ꯍꯥꯏꯕ ꯍꯟꯗꯛꯁꯨ ꯕꯨꯠꯇ ꯑꯃꯨꯛ ꯀꯥꯎꯔꯨꯔꯕ ꯑꯣ ꯇꯣꯅꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁ ꯚꯨꯠ ꯃꯌꯥꯝ ꯆꯪꯗꯅ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦꯗꯀꯣ ꯑꯣ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯅꯪꯗꯤ ꯕꯨꯠꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯂꯗꯧꯅꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯑꯁ ꯇꯥ ꯊꯝꯕꯧ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯤꯀꯣ ꯅꯪꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩ ꯆꯠꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁ꯭ꯋꯥꯏꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯨꯔꯒꯦ ꯅꯣꯏ ꯈꯔ ꯇꯞꯅ ꯆꯠꯂꯨꯍꯦ ꯚꯨꯠꯁꯤꯡꯗꯣ ꯑꯃꯨꯛ ꯂꯦꯞ ꯂꯩꯔꯝꯗꯅꯀꯣ ꯑꯗꯥꯏꯗ ꯑꯃꯨꯛ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯁꯠ ꯂꯥꯛꯑꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯃꯝꯕꯁꯤꯗ ꯆꯕꯦꯡ ꯉꯥꯡꯒꯅꯨꯅꯦ ꯇꯥꯅꯤꯡꯗꯦ ꯅꯣꯏꯕ ꯁꯠ ꯂꯥꯛꯑꯣ 오, 한장 말봐! 한장 말봐! ꯍꯣ ꯀꯅꯥꯅꯣ ꯍꯦꯟꯇꯥꯡ ꯃꯥꯏꯕ ꯂꯩꯇꯦꯅꯦ ꯄꯤꯛꯇ꯭ꯔꯨꯅꯤꯅꯦ ꯈꯨꯝꯂꯛꯏꯁꯦ ꯃꯥꯅꯒ ꯃꯄꯨ ꯁꯥꯔꯗꯅ ꯇꯧꯔꯤꯁꯦ 헤이, 빅주! 아이니냐! 야호바지냐! 조용해! ꯑꯦ ꯅꯣꯏ ꯑꯣꯏꯔꯦ 어이냐! 어이냐! 넌 한짝 말부기 마냥다가 살라잖아. 넌 한짝 말부기 마차 올라게 하여 하. 야 삭두가 입어. ꯑꯩꯅ ꯂꯩꯕ ꯅꯠꯇꯦ ꯍꯦꯟꯇꯥꯡ ꯃꯥꯏꯕꯅ ꯀꯧꯕꯒꯤ ꯂꯩꯕꯅꯤ ꯀꯩꯅꯣ 강이니. 넌 한짝 말부기 마냥다가 이거 람메이마 여보야 아니면 저 하. ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯑꯦ ꯑꯊꯦꯡꯕꯁꯤꯗ ꯀꯅꯥꯅꯣ ꯂꯥꯛꯂꯤꯁꯤꯕꯣ ꯑꯩꯈꯣꯏꯅꯤ 한짝 말봐. ꯑꯣ ꯅꯣꯏ ꯑꯣꯏꯔꯦ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯉꯔꯥꯡꯁꯨ ꯚꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯦꯡꯅꯔꯛꯏ ꯈꯨꯟꯁꯤꯗ ꯃꯣꯏꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯤꯃꯟꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯅꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯍꯥꯁꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯕꯨꯠꯁꯤꯡꯗꯣ ꯃꯈꯣꯏꯗꯒꯤ ꯀꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏꯗꯒꯤ ꯆꯦꯟꯗꯧ ꯁꯔꯨꯛ ꯃꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯀꯤꯕ ꯃꯣꯏꯒ ꯀꯃꯥꯏꯅ ꯃꯔꯨꯞ ꯁꯥꯟꯅꯗꯣꯏꯅꯣ 어이니 한짝 말봐. 붓 오버가 끼끼주는 씨에다가 붓과 마룩 사냥 하이시부 아이와노 하이바.
ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯨꯟꯅ ꯇꯥꯎ ꯕꯨꯠꯁꯤꯡꯗꯣ ꯃꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯔꯗꯤ ꯄꯨꯄꯨ ꯇꯣꯝꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯤ ꯅꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯇꯣꯅꯥꯎꯁꯨ ꯑꯗꯨꯝ ꯃꯥꯏꯊꯤꯔꯅꯤ ꯀꯔꯤ ꯈꯟꯒꯦ ꯅꯣꯏꯕꯨ ꯍꯥ ꯃꯗꯨꯁꯨ ꯌꯥꯏꯅꯦ ꯑꯗꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯚꯨꯠꯀꯤ ꯃꯌꯥꯛꯇ ꯆꯠꯂꯒ ꯚꯨꯠꯀ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯃꯗꯨꯒꯤꯗꯃꯛꯇ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩ ꯂꯩꯔꯤꯗꯅ ꯅꯣꯏ ꯑꯩꯉꯣꯟꯗ ꯊꯥꯖꯩ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯈꯤꯅꯦ ꯑꯗꯨꯅꯦꯕ ꯂꯥꯎ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯕꯨꯠ ꯍꯅꯨꯕꯤꯗꯨ ꯊꯦꯡꯅꯔꯒ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯔꯨꯁꯤ ꯂꯥꯎ ꯂꯥꯎꯅꯦ ꯀꯤꯒꯅꯨꯅꯦ ꯅꯣꯏꯕꯣ ꯂꯥꯎꯅꯦ ꯇꯣꯅꯥꯎꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯧꯁꯤ ꯍꯟꯗꯛ ꯈꯨꯟꯁꯤꯗꯒꯤ ꯚꯨꯠ ꯍꯅꯨꯕꯤꯗꯨ ꯇꯥꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤ ꯚꯨꯠ ꯑꯃꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯐꯨꯔꯨꯏ ꯍꯥꯏ ꯚꯨꯠꯇꯨ ꯃꯈꯨꯠꯅ ꯄꯦꯟꯅ ꯐꯨꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯀꯤꯔꯛꯏ ꯍꯥꯏ ꯊꯑꯣꯏꯅ ꯚꯨꯠ ꯐꯨꯔꯨꯆꯣ ꯍꯥꯏꯕꯗꯤ ꯀꯤ ꯍꯥꯏꯗꯨꯅ ꯌꯥꯔꯛꯑꯣꯏꯁꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯔꯒ ꯍꯥꯠꯈꯤꯕꯅꯤ ꯑꯩꯁꯤꯡꯀꯤ ꯑꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯃꯁꯤꯗ ꯆꯦꯟꯈ꯭ꯔꯤꯁꯤ ꯚꯨꯠ ꯍꯅꯨꯕꯤꯗꯨꯅꯤꯅꯦ ꯚꯨꯠꯅ ꯀꯤꯔꯒ ꯆꯦꯟꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤ ꯑꯩ ꯕꯨꯠꯇ ꯀꯥꯎꯔꯨꯔꯦ ꯑꯩ ꯕꯨꯠꯇ ꯀꯥꯎꯔꯨꯔꯦ ꯇꯥ ꯈꯨꯏꯗꯨ ꯇꯨꯡꯗ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯇꯣꯅꯥꯎꯅꯤꯅꯦ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯩ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯇꯣꯅꯥꯎ ꯍꯩ ꯇꯣꯅꯥꯎ ꯉꯥꯏꯈꯣꯅꯦ ꯑꯩꯅꯤꯅꯦ ꯄꯨꯄꯨ ꯇꯣꯝꯕꯅꯤꯅꯦ ꯄꯨꯄꯨ ꯇꯣꯝꯕ ꯉꯁꯤꯁꯨ ꯑꯩ ꯚꯨꯠ ꯑꯃ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯨꯔꯦ ꯉꯁꯤꯒ ꯚꯨꯠ ꯑꯅꯤ ꯁꯨꯔꯦ ꯍꯟꯗꯛꯇꯤ ꯑꯩ ꯍꯤꯡꯉꯔꯣꯏ ꯃꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯉꯥꯏꯈꯣꯅꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ ꯅꯪꯕꯣ ꯉꯁꯤꯁꯨ ꯚꯨꯠ ꯑꯃ ꯅꯪꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯨꯔꯦ ꯍꯥꯏꯕ ꯍꯩ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯍꯩ ꯀꯔꯤ ꯋꯥꯅꯣ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯅ ꯁꯣꯝꯗ ꯀꯤꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯐꯩ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯊꯈꯩ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯛꯑꯅꯤ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏ ꯅꯪ ꯁꯤꯈꯤꯔꯣꯏꯀꯣ ꯅꯪ ꯁꯤꯈꯤꯔꯣꯏ ꯅꯪꯅ ꯀꯥꯎꯒꯦ ꯍꯥꯏꯗꯨꯅ ꯀꯥꯎꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯕꯅꯣ ꯍꯥ ꯃꯈꯣꯏ ꯂꯥꯛꯂꯕꯁꯨ ꯁꯣꯏꯈ꯭ꯔꯦ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯎꯀꯣ ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯝꯕ ꯂꯩꯔꯤꯀꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯄꯨꯄꯨ ꯇꯣꯝꯕ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯑꯗꯨꯗꯤ ꯄꯨꯄꯨ ꯇꯣꯝꯕ ꯑꯩ ꯍꯧꯖꯤꯛ ꯀꯤꯔꯔꯣꯏꯀꯣ ꯀꯤꯔꯨꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯀꯥꯎꯒꯅꯨ ꯑꯗꯣ ꯅꯪꯁꯦ ꯂꯝꯗꯤ ꯍꯦꯟꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯄꯣꯊꯥꯖꯔꯨꯔꯣ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯅꯪꯅ ꯊꯕꯛ ꯈꯔ ꯄꯤꯔꯦꯍꯦ ꯇꯣꯅꯥꯎ